National Road Safety Month 2025 kamari leinana Directorate of Transport Amasung All Manipur Working Journalists Union Amwju anina Punna Sinduna nongmagi oiba Media Sensitization Program ama ngasi Manipur Press Club ke Loktak Hall Pangthokkhre. Thormaduda Transport ki Secretary Michael Achom, Transport Director Nivedita Lanenlakpam, Traffic SP Pramesh Arambam, All Manipur Working Journalists Union Amwju ki President Bizoi Kakching Tabam amadi EGM ki President Kogendro Khomdramna athoiba mitunglen singoina saruyaki. Thoramaduga mari leinana SP Traffic Pramesh Arambamna hai Traffic rules haibase lambi da chatliba amadi gari thoriba sing soida ngamdanaba amadi thokaningdaba lambi gi khudongthiba thawdo sing thoktanabani haibasi aikoi puna khangminasi. Traffic Control Police na traffic rules marik chumna implement taunaba honarakpada miyamna sauba waroba tobiganu. Traffic Control Police na tawriba thabak asi miyamgi yaifanabani myoiba aikoi soiganu haibadi yade adubu yariba makai aikoi soidanaba honaminasi. Sexual haudabadagi kuzin kunan thokta myoiba aikoi gi mamal yamlaba thawai manggadawribani maram aduna gari thawriba singna gari yangna thobiganu mayai kaba chinjak chasin thakchilaga gari thobiganu sahi sudriba license paidriba angang singda mama mapa oiba singna gari thawhan biganu red light leiringaida gari thawjin biganu amadi gari macha thawriba singna helmet upiyu haina mahakna phongdoki mahakna makata na hai aikoi gi stara sidadi traffic rules ke awareness ase khara watpagi mami tai maru oina accident thokpagi maram asi ayambana mayai kaba chinjak chasin thakchilaga gari thawba amadi sahi nauriba driving license paidaba angang singna gari thawba noigali Maramaduna miyam da traffic rules ase mapung phana awareness piba mathau tai traffic ki rules miyam da mapung phana khanghan bada media gi role yam na chawi miyam da mass awareness piba da media na khwaidagi effective oiba medium ama oi maramaduna media da leiriba ichilinau singna so miyam da awareness piba da mateng pangbiyo lambi da thokpa kudong thiba thodok sing hantha hannaba traffic control police na hotnariba sida miyam na su cooperation pibiyo haina mahangna makata na phongdoki fatal road accident gumba road congestion mayam se handana ba ai kano tawjagani koi gi kana dum hona jage praja gi su support bibiu aduga sigi matang sida koi traffic ki oina di traffic ki rule enforcement se di koi media fraternity se am darka oi bai tare kai no da public ta yamna koi gi reach pang base koi media se ne ba main oina se ana media gi through da aina su dum request tawjage adum tominadana su lai mamang da gisum tominada su lai kucham naraga any kino da issue da makata na su dum tominagi si mayam da awareness present pc aduga koi safe oina lambi da accident thokpagi handan ba khotase akoi mayam club khut samnaraga tominasi